पाव की थोरम सब याबिरिब ख्वाई पुनंग पुराजन खमुक्समना तराम लोकसभा लोइनेन खुरुमजरी हौजिक इरमदम अमदि मपालंगी ओइबा मरुओइबा पाउसिंग मियामदा पिजरी आईडीपी सिंह मसागी मयुमदा संजरगे हाबिगी खोंजंग खंकन कंसिनलकले ग्वालताबीदा सिक्योरिटी फोर्स न टियर ग्यास कापदा आईडीपी सिंह न खोंफम हंदो यादबदगी नोंमै कापखरे तरे सोकले हौजि मखा ताबा पाउ पिजरी कोकोमी लुपसिंग हयेंग लोइसिनगदौरिबा मणिपुर संगाई फेस्टिवल पांगथोकपगी महुत्ता रिलीफ कैंपता लेरलिबा आईडीपी सिंह मसागी मयुमदा हाना हंजलहलु हाइबदा लैंगाना ताबीदबदगी लुपसिंगी फिरेपु सगुलकिबा आईडीपी सिंह फेस्टिवल असि पांगथोकलबनिना इंग तप्पा हंजले हाइबा ओरबदि मखोइबु मसागी युमदा हंजनजरगे हाइना मफम खरदा खोंजंग चंगसिलकिबगी मखा तारकपदा ngasisu इम्फाल ईस्ट की ग्वालताबीगी खुंजासिंगना मखोगी खुंगंग यावना मसागी युमसिंगदा संगसिनबो होनरपदा मसिंग यामलबा सिक्योरिटी फोर्सिंग मरक्ता चाउना मुनरपदगी मियोय तरेट लोम सोक्रे ngasi ayu angan madagi horduna so mungi relief camp ta lerkiba gwaltabi khunjasinga yangang popi tamna sangsilakibani makone yangang popi kathel dagi mamanglom da khar satlaga gwaltabi kuno yarumdai da masing yamlaba स्टेट अमसुंग संदे फोर्स की पर्सनल सिंग लमी मयाई दा तिंगंग ताराना सिंग थिंगिन दुन मखोय बुथतकी अदुबु अयुक पुंग तारा माथोय गे मखाई रोम तारक पददी मसागी मयुमदा चंगसिल लगनी हाइदुना लाकपा आईडीबी सिंग सिक्योरिटी फोर्स की मरकते याम चाउन मुंगरकी मियाम अदुबु तंखाइदुना कंट्रोल तौनब सिक्योरिटी फोर्स की माइकेदगी मोक बोम अमसुंग टियर गैस द चिंगबा कापकी अदु आईडीबी सिंग नदे खुंफम हंदोक्तना लेकी सिक्योरिटी फोर्स न टियर गैस अमदि मोक बोम सिंग कारुक पद मखोय गी मनाक्ता तासिंदुना पुखाइबदा थौदो की पाव लोग लाखिबा पाव मी अमगा इम्फाल ईस्ट डिस्ट्रिक्ट पुलिस की कमांडो पर्सन अमगा सोखी अदुबु खुदोंग थिरिंगाय ओइबा मवोंग द सोक्त्रबसु कमांडो पर्सन अदुगी यूनिफॉर्म फाव सेगाई की सिक्योरिटी फोर्स सिंग चंगसिलगलिबा आईडीपी सिंग अदुबु मफम अदुदगी हनखिनबा हारुबदा यारक्तबदगी मखाताना नाकलानी गी मरक्त मुंगकी आईडीपी सिंग मखोय मसागी खुंगंग द लेबा युम सिंगदु अमुक्ता येंजगे हाइबा वाफम फोंदोकलदुनै खोंफम मुखोंदना लेखी खोंजंग अदुदा सरु याखेबि थौनावजम याय मबि कौबि अमना फोंदोरकपदा अइखोयना युमदा चंगबा फंगदना रिलीफ कैंपता लेरलिबसि सही अनि मखाई हेंजिलकले लैंगांग नदी स्टेट असिदा इंग तप लाकले हाइबगी मवोंगदा मणिपुर संगाई फेस्टिवल न चिंगबा कुमै पांगथोकली मरम असिना अइखोयसु इसागी युमदा चंगजरगे हाइबनि हाइकी इरांग मनुंगदा मांग ताखरबा अमदि कुइना थादोकलुबदगी फिबम चाद्रबे इसागी युमसिंग सेमजनबा अमदि सागनबा लैंगांगना सेनफम खरसु पिरगनी हाइरे मरम असिना अइखोय इसागी युम अदु संगदुना अमुक्ता येंगजरुगी हाइबनि मसिदा लैंगांगना अइखोयबु मतेंग पांगबिबगी महुत्ता ओनसिनदुना टियर गैस न चिंगबा कापसिलगलिबसि यामना नुंगाइते हाइकी आईडीपी सिंह मफम अदुदगी हल्लु याददुना मखोय मखोयगी मयुमदा चंगनी हाइबगी फिरेप्ता सब युंगना लेप्तुना लेखी अदुमोयनमा तुंगदा इम्फाल ईस्ट डिस्ट्रिक्ट की डिप्यूटी कमिश्नर सु मफम अदुदा लागतुना आईडीपी सिंहबु थेमजिनबा होनकी डीसी की माइकेदगी आईडीपी सिंह द ग्वालताबीदा ngasi चंगलुरबदि मतुंगदा चंगदबा यारब्रा हाइबना चिंगबा वाफम थमलकी हाइना आईडीपी सिंह अमुकसु पेंदबा फोंदोरनरकी डीसी की माइकेदगी निमित खरनी लेरगा मी मरी मंगा टीम सादुना रोटेशन द मफम अदुदा संगलगा येंगलुनबा वाफम पुखलगलगा ngasi दिमो मफम अदुदगी हनखिनबा हाइरमकी हाइरे डीसी की वाफम अदुसु आईडीपी सिंह यानिंगदबदगी मखाताना सिक्योरिटी फोर्स कगी मरक्त मुनरकी फिबम अदुदगी सिक्योरिटी फोर्स सिंह माइकेदगी टियर गैस सेल सिंह खक्तनतना नोंमै मरु फावबा कापथोरतुना मियाम तंखाइकी ngasi thaudo aduda IDP singi khongjang sagolakhiba mioi khar yauna IDP singalone mioi tarelom asok apan nangki ka hena sokloba singna jenims tamna pukhalaktuna makhata na layengki hari ju makhata pau pijari pauna kaithel amasung governor maningi lambi phajana ba semda yong malakle leikhom leinang na salak sare मतम खरगी ममानदगी ख्वायमबन कचल की सरोगा मोने लेरखिबदा नतना मखल कयागी पोसैसिंग योनब दुकान कागुक अनि परेंग सान लेबगी मथक सिनेमा हॉल मरु होइबा बैंक सिंग फोटो स्टूडियो हॉस्टल लनाई लुक खरगी ऑफिशियल ऑफिसिंग होटल अमदि मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन लिमिटेड की इंपोरियम न सिंगबा लेरिबा पौना कचन गिलमी परिंग कानबा चरुंग फंगगदबनी हाइदुना ड्रेन संखलखिबदा लंबी परिंग असिगी मताई थाबा उसिंग यांथली यांथती हाइबगी वाथोक थोक्रब मतुंग ngasi ड्रेन सेगोलपगी थबक असिना कथेल असिगी लंबी परिंग असि सेमलगा योंग मालकले हाइबगी पिबम लेखोम लैनांगना सलाक सादुना चथोक चसिन तौबा यारक्त्रे
Pauna Kaithel gi lambi paring asida leiriba dukan singi khakta natana Imphal Mayol gi maruoiba lambi amasu oribani paring asida paikhalakpa drain chanbagi thabak losinduna masigi makhum panba amade sem sabagi thabak chatharaklabasu anoba drain chanabgidamak tauthokpa thorokpa leibak drain manungda tungsilakpa ising lambi mathakta singkatuna thadarakpana singmarana Thadar pana singbana lambi paring asi salak sarpani haire. Walking set pa magari na thomba sire. Ngasi ayu angan bapung ahunga mini yang kay mga rom tarpada moirang PS na koliba Sandra Board House manang tamakona walking set pa ahalam silver masugi karaman na tholmbadagi laikan na banang dana laikidre. Laikidra ba miyo edogi maming pairemba mikoi umpuga ni pa na pupa laikidra ba pi hais bir kawi moirang mayale kai war numbers tarit tagini mag hek sokpaga manak adwai de leramba miusina morangi sida laikan naba pukar ki adu doctor na mag siraga purok de harak kibani hari Bangkok to Thailand University amaga DMU amasung MTU ga MOU khuyek pinakre hujim khata pa pijari Manipur ki Dhanmanjari University amasung Manipur Technical University gi puwari go heroga da bakong thanga madanga se Bangkok to Thailand gi Swan Dutit University ga Memorandum of Understanding MOU ama kuyak pinakre. Manipur University ani amasung Thailand gi Bangkok ter leiba University asiga gi marakta kuyak pinabagi thorom da Bangkok gi University asigi Chairman Dr. Tanom Intera Kumarnat Mahikola dugi Vice President Dr. Pronsanit Qnet na lusing mo official sing na saruk yarga DMU amasung MTU gi makita gi naujing mahikol animaki BC wariba Professor W Sanba puna lusing ki maki makita DMU gi registrar Dr. RK Jotin MTU gi registrar Ramananda nong may kapam yauki MU asi khuyepin kiba thorom da saruya kiba singbu Dr. Tanona Tarano upagaloina na maki University asina Global Academic Cooperation pinaba Culture and Understanding laina na ba masung mai kol singi marakta amato oina sakhat minabagi phangning liba khudung chaba sing phanglagani haibagi thajaba phongdokki ngasi khuyepin kiba MOU asima mai kol ahungi marakta partnership oiminabagi yanaba saktamni haiki MOU asigi matung in education culture and amasung institutional boundaries singi tungda orakadaba phiyom singda amaga tengbang na bangamlagoni haibaga loina na khongthang asi punna chaminaba haurang na bagini haiki MOU asigi matung in mahikol asigi marakta technical education language communication capacity building research project amasung culture and access na singba thabak thorom singda su khusam na pangthomina bangam lagani haiki thorom asida thalengi university asigi school singi dil sing senior faculty members sing amasung mairoi sing chu saruyaki aduga manipur gi university ani gi mur singbu lusing kiba Professor W Sanba phogi makhada Concert University su yang kibaga na Swan USIT University gi Saphaburi campus ta su satuna yang ki haire Khwairman Kaithen phambi sungai state post high peace ki wahan thok khangdrabadi matam khara training tawbiyo hoji makhata wa pau pijari Thasiki kunga mathoidagi hodura chathakliba Manipur Sangai Festival gi ngasi mapani chanba numit phawda relic camp singda lairakliba IDP singna makhoi masa gi mayumda hanjinjargi haiduna changsilakpa khongjang singda state force ki maketagi makhoi bu laksinabani haiduna chatharpa thong singda yaningdaba Pokbolaba Khwairman Kaithen Marigi Popam Permission and Nasikatela Sida Wakat Konjang Junction Kibagalonina. IDB sing the Satar Libatawanga National Highway sing the Oina Satabi Harapugalonina. Peace want to Kandrabadi Matam Karapotar training to be Hana Pundorkre. Khwairman Kaitel Coordinating Committee for Peace Nasinduna Nasikatela Sida Sanction Kiba Wakat Konjanga Committee Communal License Miaman High. Miyama Masung IDP sing the Sangai Festival to Vigano Hajarabasu, Governor Namduno Taure. Festival si pangthole masung ngamle aina leba miyam da ulibadu kuki singda utpiu aduga governor na lusinglaga national highway singda chatuna lambi sing asida chatpa yanbiu kuki sing thaidu han ko natrabadi na khoisu aikoina phawam oina urakani haiba kan wafam phawwa phungdorkre Wangjing New Market pupam phamli basing mai hongna saure numin mangani manung da koilas hatrabadi lambi tokthok lagani lauthole hodi makata pau
pijari wangjing hirolam khai gi new market mapada level lambi matega sinumin mangani gi manungda koilas thadra badi tok khair ga lambi thingjilaga ni haina kathel asida popam famli basingna akan ba wafam phongdokre wafam asing asi kathen famli basingna paumi singda phongdokladuna wangjing new market management committee gi president maibam ibm san hai wangjing hirolam khai oiriba wangjing new market ki mapada leiriba matek lambi matega sia suki matik phibam sokle lambi asigi phibam phattabana upul ka hena chenma mapam amasu gore cycle thobada phawa upul thole kathela sida oirakli bi ima kathel kayasu imaibel kayasu yumgi leita laira tanduna hingnana bagi pambai ojari bani adubu haujik lambi asi upul ka hena chenmana ahlu oirabi kathen phambi ima sing lok khulaina sing ba yauna tongan tongan ma upulna mayong nan balaina kaya na aduna pufam phambang amandre leita laira koksana ba posai khara yonjari ba imaibel sing kathela sida phambang amda bagi phibam da leire maramasina ngasi dagi numin mangani phawgi manung da lenga ki mari leina ba sing lambi mate asi koilas thadrabadi tokthok pa yauna lambi tingbagi akan ma khongjang sangsilagani hane lauthokibani kathen phambi singna tu matamda lambi sembiu haiba kholau su lauki sangai festival da bom langsina ba torum mari leina de KCP Kanglipa Communist Party KCP gi Secretary in Charge Information and Publicity es mangal gi cherola man sangai festival da bom langsina ba torum baga KCP ga mari leina de haina cherola sina hai Hojik chathariba sangai festival singani kunung manga da bom langsina ba thorang toramba KCP gi kedar ahum phare haina manipur police na thador pani haiba serola ma tha sigi sechat kunga taret ki pause asida amadi electronic media sing da phoner liba wafam asiga KCP ga karigumba hiram amata da mari laina de manipur police amadi Assam Rifles na masida chena ba KCP FL phare haiba kedar ahum Imphal East ke okram sutek tagi Laisram Sonia kuntra mato Imphal West ki tera sadokpam lekai dagi salam luangan ba mete LIC bungo kungani toya masung Thobal district ki wangjing kachen dagi phamdom Phampok maite LIC Ajay LIC abungcha kunga mapal hariba miyoi singasi KCP MFL ga mari amata da mari leina de aduga maite lami nauti boy haina mingthon ba Facebook account asisu party ki account nate party ki authority na KCP ga mari leina ba kana gumba miyoi amata da miyam na tinba mafam singna bom pokahan bagi yathang piba amata lete kana gumba Facebook amadi atai social media platform sing da maram cha da party gi ming sijinar bakogi matakta matik chaba khongthang lakut kani haire angang boarding da thamjin bana mama macha gi nungsina bagi mari hantha ali sumati awon ma manipur ma purang na ba hona bada ai ya choba thodang lagu da bni lamdam sida ngasi mama poi bu sing ma sa ko na ba hai don pikli angang singbu de care boarding na singba thamjin bagi chana bi ama lakli asum na pikli angang singbu boarding na singba da thamjin ba asina mama macha gi marak da leiba nungsina bagi mari hantha le haina all manipur students guardian Organization ki General Secretary Sumati Saugak Pramna Phongdokre wafam masingarang Kanchipur da leiba SI School da pangthokiba annual day gi thoram da saruk ya aduna mangna phongdokibani Sumatin makata na haikibada ngang ama phan ba haibasi imung adumaki aphabada natana khunai ama bu chakhatpa lambi da pukhalakpada achoba mateng pangadoribani inkalakli bangang singbu aran lambi da satkidana ba oja singa masung mama pa oibi singna punna honaminasi mama pa oiba ayambana masa singbu phaning bangakta ni adumna di oirga masa singbu senaba amadi sembi bagi wakalol asidi isen sien da bugum tawri ngaya leitana khana saina ba imunda gi thorpa angang singi wakalda kari khalang mani amadi tungi punsida makoina kari orpa yabage haiba si mama pa oiba singna munna khanthaga dabani sakholapagi mingda masa masu oiba singbu taksi kasi amadi matak thongba singda ikai khumnaba hantarpagi mawongsu thoktaba natte haiki Mata Community Hall the Sambari scheme Makada Nomagi Oiba free medical camp Pangthokre. Manipur State Legal Services Authority Miyang Makada Ngasi Thaubalgi District Legal Services Authority na Kaksing Chief Medical Officer ga punna kusam naduna Manta Village the Labor Manta Community Hall the Nomagi Oiba free medical health camp ama Pangthokre. Classical Music Festival Kaksingi SK Memorial Music College na Sinduna Vocal
instrumental amasung percussion music ki nomagi oiba state tha ki classical music festival ama pangthokre Kaching Khunyai lekai de lewa Radha Govind Mandap ta pangthokya festival adu da Kamaripur college Kaching gi chief functionary amasung nature cure research hospital Kaching gi chief functionary su oriba Dr. M Raj Kumar na thoiba mitung music college asigi president SIS boy na thorum mapu thabak gi potharaba oja social worker su oriba N Chandramani amadi Yambem Satyana akanaba mitung sing oina saru yaki thorum sida tabla solo sarot recital vocal amadi violin recital pangthoki Notice ki mapamani da Bir Tikendra ki mitam maikhum hangdo lagani Rupachandra hauji makata ba pau pijare Lalgba December kunga mathoi da Guwahati gi Manipur Basti da amadi December kunga mapan da Agartala gi Bamotiya da lei nauna saba Bir Tikendra ki mitam amamam Maikhum hangdolagani haina United People's Front UPA ki president Nongthombam Rupachandra na phongdokre wafam asing asin nungthin pung amaga makhai tabada press club ta UPM na sindana pangtokpa pawgi mifam amada mahana phongdokhibani mahana makhata na hai khibada UPM na saphonglakpadagi chai khudingi January 8 Maharaj Gambhir Singhana lekhidaba numisibu National Reconciliation Day haina thorom pangtoktuna lali adu buhaukiba mamangi chai sidadi Say dagi di samaga mapudram mathoi suba national reconciliation gi thoram si thabuma machuna pangtokuna lakhibani sai ji gona su December 8 dagi hauraga mathang sai gi January 8 phawba thabuma masumna thoram si pangthokani hairi pawgi marakthana atenma brick ama